Jiribamgi angang ahum amusung nupi ahum hatkiba thoudokki cash ki charge se thangalamdre High Court na NIA da charge se thangalaktrabadi hakchina logani haina khangankre mamang chahi lising ani kunmari gi November 13 da Kukizo terrace singi manung chenba marmeletan singnan Jiribamgi Borobekra subdivision gi manung chaliba Jaku Rador Karong da leiba mitigi yum amasung dukan sing mai thabada Laitram Barrel jahi homphum do amasung maibam keso sahi humrama thoikawa misam ani gi thawai manghan batanatana sahi fariba ama yauna angang ahum amasung nupi ahumbu nongmai singtol da faduna pukraga tamthiba mong da hatlaga barak turel da thadarakiba thoudokki mayokta Uripo Sorbon Thingel dagi Soram Tikendraji sahi marfu mathoi amasung maitai langkol dagi Samom Dabra chahi nimfu tarukna High Court of Manipur da PIL ama file tawduna thoudok adugi matangda lokhatpa case ki investigation loisinduna logi matung ina senaba singda cherak pinanaba amasung laikhidaba miyoi taruki imungda matik saba compensation pihan biu haikrabasu tha taret helaklaba fawda NIA gi maiki dagi case asigi charge sheet file toramdre petitioner anina file torakiba PIL asigi while mamang thakta chataba haukraba matung ngasi su chief justice ke Soma Sekar amasung justice Ahmad Bimol gi bench da wakat asi lokhatki Court na PIL asi lakholakpada petitioner anigi maiki da senior counsel ke Hais Arun Kumar na lepki aduga NIA gi maiki dana senior PCCG oidiba DW tara kesor na lepki ngasigi while jatharaba matungda court na pikhiba order da phongdokiba singde angang ahum yauna miyoi taruk hatkibagi damag mari leinaba mara leiba miyoi singda Lokhatpam thokpa thabak lokhatnaba court ki mateng nirakbani thoudok adu mamang chahi gi November 13 da thokibani amasung numit adumakta da mari leinaba authority na case ama register tawduna lokhatki adumoinamag haudi fawbada mari leinariba investigation agencies singna CRPC gi section 167 gi makada progress report submit tawraktre amasung charge su file tawdre hairi petitioner gi makeda lekkiba senior counsel na submission tawrakkibada natana Court ki maiki dagi su thoudok asi thokiba tha taret helaba fawbada NIA gi maiki dagi progress report amata pikhalaktre hairi marama sina atenba matangi manungda case asigi charge sheet ki matangda marik chumba progress report ama submit tawhalakpa pami haiki loinana court ki maiki dagi su NIA na case asigi charge sheet submit tawraktrabadi hakchina logani haina khangan ke loinana NIA gi maiki da lekkiba senior PCCG da sumari leinaba court da charge sheet submit tawbagi matangda marik chumba progress report submit tawraknaba court na khangan ki Panba yabadi thoudok aduda laikhidaba singdi Laitram Herojit ki loinabi Haitonbi sahi kunmanga machanupa chingkhainganba sahi ani amasung Thanipan khakta ngairiba machanupa lamnganba Thajamanbi sahi nipan apokpa Telem Utam Mahaki loinabi thoibi sahi kuntramathoi amasung Yurembam Rani sahi homputaruk mapuroiba laikhidraba Wainaba Kisorbu faduna pukraba matungda hatok lamlaba matungda barak turel da thadarakpadagi makhoigi hakchang sing mathang recover tawkhibani Nagaland da isauna ahum chire flighting cancel tawkre NS 29 singdin kre numit kharani gi mamang dagi leptana churakpa nongna maram oiraduna Nagaland gi maruiba mafam ama oiriba Dimapur da ising staw mayok narakpadagi maina singduna nupi ama yauna miyoi ahungi punsi mangkre haina Nagaland lenga ki official ting na ngasi phongdokre maina singduna laikhidaba thoudok sing adu Burma kem amasung Kuda kulda leiba imung singda thokibani haiba mi kongna taba mafam chingasi ising thumjinbadagi haudik thajin yauna luna ising leiribani hairi amaromda oirakliba ising istawgi phibam asina maram oiraduna Dimapur airport ki runway amadi parking na chingbastu ising thumjinbadagi ngarang airport asida lakadaba amasung paikhigadaba flight sing cancel tawkre hairi cancel tawkraba flight singi manungda Indigo amasung Air India FX ki flight sing yauki loinana ising install asina maram oiraduna Dimapur amadi Kohima samna haliba National Highway 29 dasu landslide pangtakna thoklakpadagi mafam ani asigi marakta gari sing chatok chachin tawba yakidre hairi Nagaland gi ising install na khwaidagi phibam luna sogalaba mafam singi manungda Dimapur Kohima amadi Newland yauri Newland khaktada khul humramuk istawgi awaba mayongnare Miyamna chatok chachin tawriba thong leinariba yum ngayok farm ching amasung labuk ching mangan tagale hairi Mitai amadi kuki gi marakta dialogue chathaduna lengangna Manipur da ingtapa hanjilakna ba paikhalakliba khongthang asi thaganingai ni haina RSS na phongdokre haukiba sahi lising ani kulhumdogi me ahumda haurakiba sahi ani hanjilaklaba irang asibo laksinduna mahusagi punsida hanjilaknabagi pandamda Rashtriya Sama Sebak Sangha RSS ki volunteers singna Manipur da leiriba mitai amadi kuki community ki marakta wari sanabagi thabak leptana chathari maraga sida India lengang na chinduna
मीतै अमदी कुकी फुरुकी मरक्ता डायलॉग चथदुना मणिपुरदा इंगतप्पा हंजिलंगनाबा होनरिबा खोंथांग असी थागनिंगाइनी ngasi di ingtapagi lambirom da tapna changsilakli haina RSS ki National Publicity amadi Media Department ki head Sunil Ambekar na phongdokre wapham asi RSS na senduna sangha asigi pran pracharak kamari leinana numit humni chumna chatharakiba mifam pangthokraba matungda paumi singa akanana unabagi thoramda Sunil Ambekar na phongdokkibani Sin rebel singi marakta khut thoknabadagi Myanmar gi refugees sing Mizoram da sensilakpa leptri था सेगी अहुमदगी हौदुना म्यांमार गी होलंगोराम दा चिन नेशनल डिफेंस फोर्स CMDF अमदी चिनलैंड डिफेंस फोर्स CDF की मरक्ता अकन ममोंग दा नोमै कामनदुना खुद थोकनबदगी म्यांमार गी चिन स्टेट लेबा चौरांगना म्यांमार नेशनल लिसिंग अहुंगा चहुम रोम हेना मिजोराम गी संफाई डिस्ट्रिक्ट की मनुंग चनबदा लेबा जोकाथोर खुंगंग दा ngasi फावबा चेंसिलकपा लेप्री जोकाथोर हारिबा खुंगंग असि म्यांमार गी खौमारी हारिबा खुंगंग अनि असigi marakta sienba tiaw turel na khaidokuna India amadi Myanmar gi marakta yamna maru oiba commercial amadi transit point ama oiriba mafam amani Myanmar dagi sangchilagi ba refugees sing asidagi ngakthokna ba Assam Rifles na India amadi Myanmar gi ngamkai sil tawsin kre adubu humanitarian gi mingda makha tana Myanmar gi national kaya Mizoram da Matwai hingnaba chenchilakpada ayaba piri panba yabadi hodi Myanmar da junta lengak lakpadagi thokleba irang asina maram oiraga Mizoram da Myanmar refugee lising kunthane to hena sangda famlogduna leiribani thasigi ahumdagi hauduna CNDF amadi CDF ki marakta khut thoknariba arm group animal jo ethnic group ki manungda chanba arm group ngaktani Mizoram gi khawami bu control tongnarba honabada nakalani gi marakta khut thoknabani hairi CDF hairiba arm group asi Jinland Council TC gi makada operate tawba arm group amani amasong CNDF hairiba arm group asina Chin National Organization CNO ga puna chaminaduna Interim Chin National Consultative Council ICNTC na Chin Brotherhood CB gi manung chanba arm group amani hairi CNDF amadi CDF ki marakta thasigi anganba matamdagi hauduna leptana khut thoknaba asida haukiba thangda numita CNDF की कैडर मा लेखिद्रे महाकी असिबा हक्चांग मिजोराम की कैपिटल आइजोल दा लेबा महाकी इमुंग मनुंगी मियोय सिंगदा सिनेनाबा पुरक्र हैरी सोगलबा CNDF की कैडर मरीना मिजोराम दा लेबा हॉस्पिटल दा हौजी अनालायंग चथरी हैरी गवर्नर दिल्ली की दमक इम्फाल थादोक्रे ngasi umang loisangna sinba sahi asigi ban mahotsap 2025 loisinbagi thoramda saruk yaramlaba matungda governor Ajay Kumar Bahala Delhi gi damak ngarang nungthil Imphal thadokre adumoinamak mahagi Delhi khongchat asigi marumda kari leibagi haibagi chapchaba report official oina phangba ngamkhidrabasu Delhi da pangthokadaba 13 suba finance commission gi mifamda saruk yarugani hairi aduga mahakna thasigi mapanna natraga tarada Imphal da amu halakani hairi mahagi khongchat asigi manungda Home Minister Amit Shah yauna ministry asigi mari leinaba official tinga onaduna Manipur gi hodi oriba law and order gi matangda tumi pangthokduna khanarako yai hairi adumabu chapchaba pau phangba ngamkhide Isahat pada chenaba singterak pibiu haina karuna na phongdokre ngarang nungthil kaibul lamjau PS na koliba senra mana ki ithingda thangna thinbagi thodokta laikhidraba palace compound gi salai thiam chai kunmathoi gi apokpi TH karuna na masanu pahat pada chenaba pumna maklogi matung ina mathik chaba cherak pibiu haina rims ki miral changda okhong na kapkre wapham asi miral changda gi postmortem examination tawraba masanu pagi hakchang lobal lakpada paumi singda phongdokkibani IDP ama nongna laikhidre chayol asigi manungna layeng bangamdabadagi laikhidaba IDP mari sure Manipur da thokliba sahi ani henjilaglaba irang asina maram oiraduna mayumakai thadokduna tapagi mafang kayada hangliba relief camp da sangda phomlogduna leiriba IDP ama masagi anaba matam chana layeng bangamdabadagi ngasi so ama laikhidre ngasi laikhidaba du tharaga chayol asigi manungda masagi anaba layeng bangamdabadagi laikhidaba IDP mari sukre masagi anaba layeng bangamdabadagi ngasi Jennings Hospital da laikhidraba miyo edu More Ward number 7 Turel Wangmalaikai dagi Ningthaujam Jotin kawi hauji Langol Zone 3 da hangliba alternate housing complex relief camp ta leibani hairi Mamang tha June contract su sugunu Pangalaikai dagi Kha Manipur College ta hangba Kongoi relief camp ta leiba angom Ajit kawa nupa amasu masagi anaba layeng bangamdabadagi laikhidre Thangnaba numit July amadasu sugunu khaidem laikai dagi Khangabok Rice Research Center relief camp ta leiba khaidem Taishan amadi More Ward number 4 Premnagar laikai dagi Porompai relief camp ta leiba Yumnam Sangai so
masagi anabana layengba ngamdabadagi laikhidabani hairi Ningthaujam Jotina Laikhidabaga Mari Lainana, Langol Zone 3 da Hangiba Relief Camp ta Lairiba, More Ward number 6 dagi, Moirang Thames, Chomen Roga, Paumi Singa Akanana Unabada, Lengana Relief Camp ta Lairiba IDP Singi Sana Thangnaba Amadi, Lainana Bamafam Pidi Adubu, Narageglaba Matamda Shell Laitabadagi Analangi Tabak Chatanaba Honabada, IDP Singna Asoba Kudong Chadaba Kaya Mayonari, Lengaki Makidagi Relief Camp ta Lairiba IDP Singna, Narageglaba Matamda Lying Binabatongan policy ama Fawa Sembi Belatri, Haudik Fawada More dagi Lanjanarakiba IDP Sing Masagi Anaba Namaram Oidaduna, Kuntra Hondo Laitidre. Relief Camp ta Lairiba IDP Mahiri Singi Oiba, Tongan Education Policies Sembi Dabana, Mahiri Singna Masagi Mahima Sing Mapung Fana Tamba Fangri Haina Fondoragi.